Ningon Chapo that Thabal Chonjanapa, what cover the Thabal Chonjanba, and then Harau may and Popo that Thabal Chongbagi Chendabi of Contuction of Pazet. Masi, you on the Yabanga. Aikoigi Naat ka mari Leinaba Thabal Chongbagi Thouram asi Mapham Matam Chadana Toubiganu amasung miyamnasu saugatpiganu haina Eyol na fongdorakli. Eyol gi Publicity Secretary W Luwang Laimana thadorakpa cherol amada aikoigi kunai asigi Naat culture gi thabak Thouram sing Mapham Matam Chadana aikoigi nahasing na pangthorakliba asi yamna laibak thibani. Maru oina aikoigi Naat ka mari Leinaba Thabal Chongbagi Thouram asi Mapham Matam Chadana Toubiganu haizari miyamnasu saugatpiganu hairi. Ningol chakawba numita Thabal Chongluba wangu laifam makha Kaigi ima singa Eyol ga punna khana naina minaduna Naat amadi culture ga mari Leinaba thabak Thouram sing makata na pangthok minaba hainasu lepna ki loinana Thabal pangthokiba adugi damaksu nungaitaba fongdok minaki amasung makata na asigumba Naat ki Thouram sing Mapham Matam Chadana pangthoktanaba lepna ki Eyol na haizabada yabiduna Thabal chongba tokpikiba organizer sing busu Eyol gi maikai digi cherol asina thagatpa fongdorakli Thabak Thouram sing asigumba Naat ki thabak Thouram sing ase Mapham Matam Chadana Toubiganu akoi pokpadagi sibo bogi thabak Thouram sing asida Naat ka chana chuna do myam hachalisu hachanbiganu kana daba machan myam hachalaga paisa yam tingan basi tingan biganu ana akoi na sahi far haning chit chathar ko campaign si ki saruga mo ina ningol sapogwa nimita thabal chongbada chongbiganu haina akoi na media ga chuda haijabada akoi gi wakhan loksing leiraba miyamna inbiduna mafam jaga jaga gi Mapham singda Thabal Chongpigiba adu ina tokpa nuting maikaidigi Toubiganu khangbo uchari aikoigi Naat ki thabak Thouram sing pangthokpada Mapham Matam Chadragati makhatana tobiragloi habigi achet pathajaba thamjari atopa jaga gi mafam dasu aikoigi sigumba aikoigi Naat ka mari Leinaba thabak Thouram sing muruoina Thabal Chongbagi bose Thouram ase makhatana Mapham Matam Chadana pangthokpiganu Pagi Chongada Matam Yakshangi Matam Duda Pangtokpiu Aduna Tana Pagi Toubiganu Haina Haji Again, now president, Eyol Grand Secretary. I quit when I sit at Chadana, Matam di Poiba, Yakshangi Thabal Chongbada, Eyol, Kumbalake, Aduga, Aduna Tabada. Ikoi Ningon Chapo that Thabal Chonjanapa, what cover the Thabal Chonjanba, and then Harau may and Popo that Thabal Chongbagi Chendabi of Contuction of Pazet. Masi, you on the Yabanga, when the Masita Thabal Chongbagita, Ganagumba, Magic, Pagi Chow, Aduna Light, Makoina, Ayava, Bidra, Sumontara, Matum the Toubiganu Hazari, Ganigumba Matum Tabada, Ganagumba Thabal Chongbasimbada, Adukumba, Magic Sound, Lighting Dog. Maduna kali mo ayaba pidana chongo mataragadi madu ki responsibility yung may nanogajabadi aduga amana ngarang gidi ekoi na pinto sadana Thabal Chongbagi Thouram sing Ningon Chapo baga yamong na ba Thabal Chongbagi Thouram sing Toubiganu hasadana tingdana media na toksabada haraw na kopi ba kamposing yamna thagat sari nonyana masina taba thausi sing athu bada anok bada ko power tajari masih kali mumbat Thabal Chongbagi batua gadi madu kuda telepi ngaba pintu sari nona na matung tara pata Ningon Chapo baga bari nena Thabal Chongbagi chana bise manipur punai de mitad dinasi hayo sini pamnya alok se